ꯌꯥꯝ ꯁꯥꯔꯝꯕꯗꯣ ꯉꯁꯤꯗꯤ ꯈꯔ ꯐꯩ ꯑꯩꯁꯦ ꯀ꯭ꯋꯥꯇꯔ ꯑꯃꯗ ꯆꯠꯂꯤ ꯗꯣꯁ ꯑꯃꯅ ꯀꯧꯔꯤ ꯑꯦꯝ ꯄꯤꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯣꯏꯗ ꯑꯝꯇ ꯂꯥꯎ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯂꯩꯌꯦꯅ ꯀ꯭ꯋꯥꯇꯔꯗꯩ ꯊꯣꯛꯂꯛꯑꯦ ꯅꯣꯡ ꯆꯨꯕꯗꯒꯤꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯏꯪꯊꯝꯊꯥ ꯀꯔꯤꯝ ꯑꯣꯏꯗ꯭ꯔꯤ ꯁꯣꯟꯗ ꯊꯦꯛꯆꯟꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯉꯨ ꯎ ꯈꯨꯠꯊꯥꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯔꯛꯀꯤ ꯂꯩꯔꯛ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯊꯦꯛꯆꯟꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯩꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨꯕ ꯍꯨꯏꯁꯦ ꯌꯥꯝ ꯂꯩꯕ ꯑꯗꯣ ꯍꯨꯏꯁꯦ ꯊꯥꯕꯤꯕ ꯃꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗ ꯍꯨꯏ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯕꯍꯥꯔꯗꯩ ꯆꯪꯉꯛꯄ ꯖꯥꯠꯅꯤ ꯅꯣꯡ ꯈꯤꯇꯪ ꯈꯤꯇꯪ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯦ ꯉꯔꯥꯡ ꯍꯪꯒꯥꯝ ꯈꯤꯇꯪ ꯍꯨꯜꯂꯨꯕꯗꯒꯤ ꯄꯨꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯊꯣꯛꯂꯛꯏ ꯀ꯭ꯋꯥꯇꯔ ꯑꯃꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀ꯭ꯋꯥꯇꯔ ꯎ ꯌꯥꯝ ꯊꯥꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯐꯅ ꯁꯥꯔꯁꯨꯕ ꯅꯨꯡꯉꯥꯏꯑꯕ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯃꯤꯅꯒ ꯂꯥꯛꯑꯗꯤꯅꯦ ꯀꯗꯣꯝꯇ ꯆꯪꯗꯣꯏꯅꯣ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯝꯍꯥꯅꯦꯕ ꯅꯝꯕꯔ ꯋꯥꯏ ꯆꯠꯄ ꯍꯥꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯁꯤꯅ ꯀ꯭ꯋꯥꯇꯔ ꯑꯁꯨꯛꯀꯤ ꯂꯦꯟ ꯍꯥꯏꯅ ꯑꯗꯣ ꯁꯥꯏꯅ ꯂꯩ ꯑꯩꯒꯤꯅ ꯑꯁꯣꯝ ꯂꯩꯍꯧꯔꯦ ꯃꯣꯏꯁꯤꯡꯁꯦ ꯆꯥꯛ ꯆꯥꯔꯤꯅꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯊꯥꯕꯤꯔꯤꯅꯦꯕ ꯇꯧꯕꯗꯤ ꯇꯧꯔꯛꯑꯣꯏ ꯑꯗꯨꯁꯨ ꯑꯩꯗꯤ ꯍꯨꯏꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯁꯤꯒꯤ ꯂꯦꯟꯁꯤꯗ ꯆꯪꯗꯣꯏꯅꯤ ꯎ ꯌꯥꯝ ꯍꯧꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯅꯤꯁꯦ ꯍꯩ ꯔꯥ ꯎ ꯁꯤꯅ ꯋꯥꯇꯔ ꯇꯦꯡꯀꯤ ꯑꯩꯒꯤ ꯃꯐꯝ ꯌꯧꯗꯣꯔꯦ ꯂꯥꯏꯟ ꯑꯃ ꯂꯥꯛꯈꯤꯅꯤ ꯏꯃꯥꯟꯗ ꯃꯥꯟꯅꯕꯅꯦ ꯌꯦꯡꯉꯨꯅꯦ ꯌꯨꯝꯂꯣꯝꯗꯩ ꯃꯤ ꯂꯥꯛꯑꯗꯤꯕꯀꯣ ꯊꯣꯛꯈꯤꯕꯁꯦ ꯃꯤꯒꯤ ꯀ꯭ꯋꯥꯇꯔꯗꯒ ꯆꯪꯕ ꯌꯥꯎꯖꯥꯠꯅꯤ ꯑꯁꯤ ꯅꯠꯇꯣ ꯑꯁꯤꯗ ꯂꯩꯁꯤꯅ ꯑꯍꯟꯁꯤꯅ ꯁꯦꯀꯨꯔꯤꯇꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯝ ꯊꯝꯃꯦꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯆꯪꯗꯣꯏꯅꯦ ꯑꯩꯁꯦ ꯃꯥꯏ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯂꯩ ꯑꯝꯇ ꯌꯥꯎꯔꯣ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝꯗꯤ ꯆꯤꯟꯕ ꯑꯗꯨꯁꯨ ꯃꯥ ꯀꯧꯔꯤꯅꯤꯅ ꯇꯤꯟꯅꯔꯤꯅꯤꯅ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯕ ꯂꯝꯕꯤꯁꯦ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯥ ꯀ꯭ꯋꯥꯇꯔꯁꯤꯡ ꯁꯨꯃꯥꯏꯅ ꯅꯝꯕꯔ ꯏꯕꯅꯦ ꯁꯨꯃꯥꯏꯅ ꯈꯪꯗꯣꯏꯕ ꯎꯆꯦꯛ ꯈꯨꯟꯅꯨꯒꯁꯦ ꯃꯁꯥ ꯃꯇꯣꯝ ꯂꯩꯖꯩ ꯉꯥꯛꯇꯅꯤ ꯀꯅꯥꯝ ꯍꯥꯠꯄꯤꯗꯦꯕ ꯎꯆꯦꯛꯀꯁꯦ ꯌꯥꯝ ꯂꯩꯒ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯑꯁ ꯋꯥ ꯌꯦꯡꯉꯨꯅꯦꯍꯦ ꯁꯤꯡꯒꯥꯔꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯡꯒꯥꯔꯩꯁꯦ ꯌꯦꯡꯉꯨ ꯁꯤꯡꯒꯥꯔꯩꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯐꯕꯅꯤꯀꯣ ꯊꯣꯡꯉ ꯆꯥꯕꯁꯨ ꯌꯥꯕꯅꯤ ꯕꯣꯔꯥꯁꯨ ꯌꯥꯕꯅꯤ ꯑꯩꯒꯤ ꯔꯦꯁꯤꯄꯤ ꯍꯥꯞꯄꯅꯤ ꯁꯤꯗ ꯋꯥꯎ ꯑꯩꯁꯨ ꯊꯥꯁꯨ ꯊꯥꯅꯤꯡꯕꯅꯤ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦꯅ ꯇꯧꯅꯤ ꯐꯖꯩꯌꯦ ꯋꯥ ꯑꯩ ꯁꯤꯗꯅꯤ ꯆꯪꯗꯣꯏꯁꯦ ꯍꯣꯏ ꯑꯃ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯏꯉꯥꯎ ꯉꯥꯎꯔꯦ ꯃꯣꯏ ꯃꯥꯅꯤ ꯁꯤꯗꯅꯤ ꯁꯤ ꯀ꯭ꯋꯥꯇꯔꯁꯤ ꯆꯪꯗꯣꯏꯅꯤ ꯑꯩ ꯃꯔꯣꯟ ꯑꯣꯟꯁꯤꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯑꯩꯁꯨ ꯆꯪꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯐꯖꯗ꯭ꯔ ꯍꯧꯖꯤꯛ ꯁꯤꯡꯒꯥꯔꯩꯗꯣ ꯃꯥꯁꯨ ꯂꯩ ꯌꯥꯝ ꯁꯥꯠꯂꯝꯃꯤꯍꯦ ꯁ꯭ꯋꯥꯁꯇꯤꯀꯥ ꯃꯃꯤ ꯁ꯭ꯋꯥꯁꯇꯤꯀꯥ ꯃꯃꯤ ꯃꯦ ꯑꯥ ꯒꯏ ꯋꯥ ꯃꯥꯁꯨ ꯂꯩ ꯌꯥꯝ ꯁꯥꯠꯂꯝꯃꯤ ꯁꯤꯡꯒꯥꯔꯩ ꯁꯤꯗꯅꯤꯀꯣ ꯑꯩꯅ ꯆꯪꯗꯣꯏꯁꯤ ꯃꯌꯥꯝ ꯁꯤ ꯀ꯭ꯋꯥꯇꯔꯁꯤꯗ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ